Si yang itu si birthday gimana celebration catur ya nak harau rizo anta harau tu na Happy birthday harau tu happy birthday mom harau tu na Happy birthday, mummy mommy. nasi aku itu imagi birthday ne aku brother ne itu mana aku mesti mapanda nganga aku mari mapanda aku dinner tahu ni ada apa tu yang fazai na CP jadi mami kayak kau itu Nandos okay ada saya kaya suami itu imagi itu birthday deh saya ikut makan itu oke itu mati nampak gitu Hai ma'am aku ngasi je aku itai magi birthday ni boko aku rane ai ni itai mane aku ahum je ko angang masa aku mari je ngasi je nando saina si CP je lai boko no test lai do ada dinner tahu doi ni boko ma'am ado matang usar ke restaurant ke do ado ngasi je aku itai magi itai mo ma'am na sak tak piro khot piro na dum hai birak photo video da itai me sak dum tak sara ge mamang dum yaw men do adum video de batem ke nam jara ge ko ya video de lecture tahu biro boko ma'am lambi sala matem ke usar ke ala re कोई पत्थर का इसे मगर आधा ले रहे वानी तो पूरा बेस्ट रोमांटिक वानी सिले रहे बेस्ट रोमांटिक हेरो दिया नहीं आधो जो गाड़ी में आई नहीं ओके सट पत्थर ना बताओ सट करे मोर रोमांस नहीं है आज एक डिनर तो वही लाए इन्हें कोई दाने कोई इतने मैंने कोई लाए अच्छा रंग कहीं ना नाइस yo wow Ado aku yang re, nando siapa re ada lagi di sini, ada lagi jangan ngomong tahu lagi. Jadi tu, pasal orang sapina ni, aku ini parar si tengah re, sanova itu harau re madung nasi di, apa dia fajin macam apa tu? Tu asyik tanya Nandos, aler. IPL season itu tu IPL yang yang kita ada orang opinion tu share tahu kan tu exciting over prizes में lotus six वाले reward वाले फंग आगा नहीं बको अदो कोई क्रिकेट का मरी लेना क्वेश्चन हाई तारे को कोई क्रिकेट से कनाना कागा नहीं कनाना तो सिंग अंगुने अब सिंगो क्रिकेट का मरी लेना क्वेश्चन yang कहीं ना खुम्बा करना से reward वाले prizes में आम फंग आया lotus 365 तो दोनों में lotus 365 से restart तो बिरो अदो rupees 365 rupees हम तो free तो फंग बिरो अब अदो को मैं हम सीधे 1 to 1 over 24 hour की customer service की खुदों जाओ सीधे लाइए फंगरा तो मैं हम सीधे lotus 365 1 million people ये ना साने भाई बदी 1 million users ये ना लाइए सीधे अदो तो किसी का लोले more than 200 atop game abu yaw including cricket adu yam yaw question jing nang guest taro na reward se phang doi ne adu tur me am khoi ki celebrity afa afa le ba nawazin siddiqui urvasi rautela neha sharma sunil shetty kajal agarwal na sing ba brand ambassador hoi ne adu tur me am se sing ne kashu leke ba adu tur me am lotus se try to bi adu pin comment taro ga hapsa ba ni adu video Koi link jeans koi ki mapan hain tholok padi ma jam harau jei ba ko extrovert jam moi jei ba du ne man ko jen jel ji pam ji da adagi yam mon du yam na kai ha jone khong de tu pangtang jang jal ga yam nungai ba mon da nungai ja ba du we ba ko Shano fara ini sang doi ni ado huji sis manung je hangam dire ba ko sida hang diri tang tu le sang tung ha ado bon sa jira sandos soi chala je ado dia sa sandos soi chala jira yes yes kai jara koi sari jara sandos sida ni koi sang doi je han doi na mafam ji yam phajai ba ko adum adagi pham bo khot pada tongan vibe ama dum lak pado hai tare ko manung ji hai tare sang ba kan da yam ade mi ju phajana dum lai adu ga environment yam phajai ba environment yam nungai ba ko si lai bi je angang go harau da na lai je angang ka se da ko yam harau ai ngasi ti sa ite me birthday smai lak min bi ko ai di adu ga sigi pricing ji pot gi pricing ji yam ke su yam na no tau de ko dan price kana si yengi se da pot yengi menu pa ri man se da yenga ke tau ni ngasi ti ado angang gidi akoina magi di alu ano to alu fry to ado ai ju sai petang post of zero ni aram tre post se ado te mama wani de pot sai yengi ba ko minu yengi de mal log jike na ado aham bagi ko isinga na bibire moina isinga na piraga koi ngak ngai ju ngak tang budi ngai ba ko ado ga yam kuina ka sunga hende ba
ꯃꯥꯒꯤꯗꯤ ꯁꯦ ꯄꯣꯇꯦꯇꯣ ꯐ꯭ꯔꯥꯏꯁꯦ ꯁꯤꯁꯤꯁꯨ ꯑꯣꯏꯅ ꯃꯥꯒꯤꯗꯤ ꯃꯥ ꯍꯔꯥꯎꯖꯕꯤꯅꯤ ꯃꯥꯒꯤ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯅꯤꯡꯒꯦ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯅꯤ ꯃꯥꯅ ꯇꯧꯖꯩꯁꯦ ꯅꯤꯡꯉꯥꯏꯁꯨ ꯃꯥꯗꯤ ꯅꯍꯥꯟꯈꯩꯗꯤ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯇꯧꯗ꯭ꯔꯦꯕ ꯆꯥꯎꯈꯠꯂꯛꯄꯩꯗ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯃꯇꯣꯝꯗꯒ ꯑꯗꯨꯝ ꯂꯧꯔ ꯆꯥꯕꯤꯅꯦ ꯑꯗꯣ ꯁꯤꯁꯤꯅ ꯇꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯇꯟꯗꯨꯔꯤ ꯆꯤꯛꯀꯟ ꯄꯨꯊꯣꯔꯛꯑꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯍꯥꯞꯄꯤꯔꯛꯑꯦꯕ ꯑꯍꯥꯟꯕꯗ ꯍꯥꯞꯄꯁꯦ ꯑꯗꯣ ꯏꯇꯩꯃꯩ ꯍꯥꯟꯅꯗꯤ ꯍꯥꯞꯄꯤ ꯃꯥꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯃꯨꯛ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤ ꯍꯥꯞꯄꯒ ꯃꯇꯨꯡ ꯃꯥꯒꯤ ꯑꯃꯨꯛ ꯍꯥꯞꯄꯒ ꯑꯗꯨꯃꯥꯏꯅ ꯆꯥꯔꯦ ꯑꯗꯣ ꯁꯤꯅ ꯑꯩ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯁꯤꯁꯦ ꯐ꯭ꯔꯥꯏ ꯔꯥꯏꯁꯁꯦꯀꯣ ꯌꯥꯝ ꯍꯥꯎꯋꯦꯕ ꯆꯤꯛꯀꯟ ꯀꯩꯀꯩ ꯍꯥꯞꯄꯒꯀꯣ ꯑꯗꯒꯤ ꯃꯣꯏ ꯁꯥꯔꯚꯤꯁꯁꯤꯁꯨ ꯌꯥꯝ ꯊꯤ ꯐꯖꯩꯌꯦ ꯃꯣꯏ ꯂꯩꯔꯝꯕ ꯁꯥꯔꯚꯤꯁ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯁꯦ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯗꯒꯤ ꯈꯨꯍꯥꯎ ꯊꯤꯅ ꯍꯥꯎꯔꯦ ꯍꯥꯎꯕꯩꯗꯤ ꯑꯗꯨꯒ ꯁꯤꯅ ꯕꯇꯔ ꯆꯤꯛꯀꯟꯅꯦ ꯕꯇꯔ ꯆꯤꯛꯀꯟꯁꯤ ꯐꯖꯅ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯂꯦꯝꯍꯟꯗꯗꯅ ꯑꯩꯈꯣꯏ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯄꯦꯛ ꯇꯧꯍꯜꯂꯒ ꯄꯨꯔ ꯂꯥꯛꯑꯦꯕ ꯑꯗꯩ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜꯁꯨ ꯍꯔꯥꯎꯃꯟ ꯗꯥꯟꯁꯀꯁꯦ ꯃꯥꯁꯦ ꯊꯥꯕ ꯏꯁꯩꯈꯩꯁꯤ ꯂꯣꯏ ꯗꯥꯟꯁ ꯇꯧꯕꯤꯅꯦꯕ ꯑꯗꯨ ꯏꯁꯩꯗꯨꯗꯤ ꯍꯥꯞꯄ ꯌꯥꯗ꯭ꯔꯦ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯑꯅꯤꯅ ꯑꯗꯨꯗꯨꯅꯅꯦꯕꯀꯣ ꯃꯥꯗꯤ ꯊꯤ ꯍꯔꯥꯎꯈ꯭ꯔꯦꯕ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯚꯥꯏꯞꯁꯦ ꯁꯤ ꯂꯩ ꯁꯤꯒꯤ ꯃꯐꯝꯁꯤꯒꯤ ꯚꯥꯏꯞꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯇꯣꯉꯥꯟꯕ ꯚꯥꯏꯞ ꯑꯃ ꯐꯥꯎꯕꯗꯣ ꯁꯤꯅ ꯂꯦꯞꯄꯨꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯔꯦ ꯏꯌꯥꯝꯕ ꯏꯟꯖꯥꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯍꯥꯎ ꯍꯥꯎꯕ꯭ꯔꯣ ꯏꯇꯩꯃꯗꯤ ꯍꯥꯎꯕ꯭ꯔꯣ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯣ ꯂꯩꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯕꯁ ꯀꯩꯅꯣ ꯐꯥꯔꯅꯤ ꯑꯣꯇꯣ ꯐꯥꯔꯅꯤ ꯑꯗꯨ ꯂꯥꯛꯑꯅꯤ ꯑꯗꯨ ꯌꯧꯔꯒ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯏꯔꯒ ꯁꯤ ꯂꯥꯛꯑꯦ ꯑꯗꯣ ꯁꯤ ꯃꯥꯔꯀꯦꯠ ꯃꯇꯦꯛ ꯎꯠꯆꯔꯛꯀꯦ ꯑꯣꯇꯣꯗ ꯇꯧꯔ ꯂꯥꯛꯄꯅꯦ ꯌꯥꯝ ꯍꯥꯎꯔꯦ ꯃꯊꯦꯜꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯏꯆꯟ ꯑꯅꯤ ꯑꯍꯨꯝ ꯑꯃꯁꯨ ꯊꯦꯡꯅꯖꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯛ ꯀꯩ ꯊꯥꯕꯅꯤꯅꯀꯣ ꯑꯗꯨ ꯇꯥꯏꯃꯤꯡ ꯆꯥꯅꯍꯧꯗ꯭ꯔꯦ ꯂꯝ ꯌꯥꯝ ꯏꯪꯕ ꯍꯥꯏꯇꯥꯔꯦ ꯃꯊꯦꯜꯁꯨ ꯌꯥꯝ ꯍꯥꯎꯅ ꯉꯁꯥꯏꯒꯤ ꯁꯟꯗꯣꯁ ꯔꯦꯁꯇꯨꯔꯦꯟ ꯍꯥꯏ ꯅꯠꯇ꯭ꯔꯣꯗ ꯑꯣꯀꯦ ꯚꯦꯔꯤ ꯅꯥꯏꯁ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔꯁꯤꯅ ꯉꯁꯤꯗꯤ ꯄꯩꯁꯥ ꯐꯖꯅ ꯍꯥꯠꯀꯦ ꯂꯧꯒꯦ ꯇꯧꯔꯦ ꯑꯩꯈꯣꯏꯗꯒꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯝꯃ ꯂꯥꯛꯑꯦ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯄꯤꯌꯣꯅ ꯍꯥꯏꯖꯜꯂꯦ ꯃꯥꯅ ꯃꯔꯥꯗꯣ ꯃꯥꯔꯀꯦꯠꯁꯦ ꯑꯗꯨꯝ ꯄꯣꯁ ꯇꯥꯕꯅꯤ ꯕ꯭ꯔꯤꯇꯤꯁꯅ ꯊꯥꯏꯅ ꯑꯦꯟꯊꯦꯂꯥꯏꯖꯦꯁꯟ ꯇꯧꯔꯝꯕꯗ ꯂꯩꯔꯝꯕ ꯃꯐꯝ ꯊꯥꯔꯝꯕꯅꯦ ꯍꯥꯏꯁꯤ ꯄꯨꯟꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣꯗ ꯂꯜꯂꯕ ꯑꯆꯥ ꯑꯆꯥꯗꯤ ꯎꯈꯤꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯄꯣꯠꯇꯤ ꯅꯨꯡꯉꯥꯏ ꯑꯣꯇꯣꯗꯅ ꯑꯩꯈꯣꯏ ꯄꯨꯔꯥ ꯐꯨꯜ ꯑꯦꯌꯔ ꯀꯟꯗꯤꯁꯟꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤ ꯑꯗꯨ ꯌꯧꯔꯒ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯂꯝꯕꯤꯁꯨ ꯃꯇꯦꯛ ꯅꯝꯃꯛꯀꯦꯀꯣ ꯍꯥꯏꯐꯦꯠ ꯐꯖꯕꯅꯦꯕ ꯍꯧꯖꯤꯛ ꯄꯨꯡ 8ꯃꯨꯛ ꯂꯥꯛꯁꯜꯂꯛꯄꯒꯤ ꯂꯝꯕꯤꯁꯨ ꯈꯔ ꯍꯥꯡꯕꯒꯤꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤꯗꯣ ꯐꯖꯅ ꯚꯤꯗꯤꯑꯣꯁꯨ ꯅꯝꯕ ꯌꯥꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯀꯗꯕ ꯃ꯭ꯌꯨꯖꯤꯛ ꯃꯌꯥꯝ ꯊꯥꯕꯒꯤꯀꯣ ꯑꯗꯨꯗꯨꯅꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯧꯔꯦ ꯀꯨꯝꯊꯔꯦ ꯑꯗꯣ ꯌꯥꯝ ꯍꯥꯎꯔꯦ ꯕꯥꯔꯗꯦꯒꯤ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯀꯣꯡꯕꯤꯔꯦ ꯑꯩꯈꯣꯏꯅ ꯀꯣꯡꯗꯧꯗꯣ ꯑꯩꯈꯣꯏ ꯗꯥ ꯏꯇꯩꯃꯒꯅ ꯀꯣꯡꯕꯤꯔꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯦ ꯉꯁꯤꯗꯤ ꯑꯗꯣ ꯑꯗꯣ ꯉꯁꯥꯏ ꯃꯐꯝꯗꯣ CPꯗ ꯂꯩꯕ ꯃꯐꯝꯗꯨꯗꯅꯦꯕꯀꯣ ꯁꯟꯗꯣꯁ ꯍꯥꯏꯗꯣ ꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯥꯜꯂꯦ ꯑꯗꯒꯤ ꯃꯍꯥꯎ ꯀꯩꯀꯩꯁꯨ ꯄꯣꯠ ꯆꯩ ꯃꯍꯥꯎꯁꯨ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝꯁꯨ ꯆꯠꯄꯤꯔꯒ ꯑꯗꯨꯝ ꯗꯦꯜꯂꯤ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝ ꯆꯥꯕ ꯌꯥꯅꯤ ꯌꯥꯝ ꯍꯥꯎꯋꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯐꯝꯗꯨꯒꯤ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗꯨꯗꯤ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤ ꯑꯣꯏꯅ ꯀꯥꯏꯅꯔꯁꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯔꯨ ꯑꯣꯏꯅ ꯏꯇꯩꯃꯒꯤ ꯕꯥꯔꯗꯦꯒꯤ ꯃꯔꯤ ꯂꯩꯅꯅ ꯇꯧꯖꯕꯅꯤ ꯑꯍꯟ ꯑꯅꯤ ꯑꯃꯁꯨ ꯁꯣꯝꯗ ꯌꯦꯡꯉꯛꯑꯦ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯝꯕꯅꯤ ꯑꯗꯨꯅꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯀꯥꯟꯅꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ